Ngara numidang wairam phongkiba pandam pause jiki maruiba pau khara khangacharaga miyamda khudo tamjke traffic ki kanglon indaba sing fine thian gadaure traffic accident thugaiba sing lupa lising amadege lising tara phawba fine lawgadaure motor vehicles amendment act lising anige somna taraga mapalge matung ina traffic ki kanglon indaba sing asoba sempham amaga loinana penalty oina fine thian gadaure Manipur lenga ki secretary transport na thokpa notification amagi matung ina traffic accident thugaiba sing lupa lising amadegi lising tara phawba fine thian gadaure notification asigi matung ina red light nganba matamda gari thogjinba stop light violate tawba gari thauringaida mobile sizinaba gari overtaking tawba yauna traffic ki kangon indaba sing ahamba charak oina lupa lising amadegi lising manga phawba fine thian gani Makhatana kangun asi thugairaklabadi lupa lising tara phawba fine thian gani haire license yauduna gari thoramba sing amade sahi suduna gari thoramba sing lupa lising mangat fine thian gani haire yu amadi drug sizinaraga gari thoramba sing ahamba charakta lupa lising tara anisuba charakta lupa lising tara ga manga fine thian gani fitness certificate yauna gari thoramba sing lupa lising ani degi lising tara phawba fine thian gani hane notification asida palle Lonina notification asida tunga ba violate tawbagi fine onna yamdraba lupa songa degi lising kun phawba fine thian gani haiba wafam sing palle makha tarapa pauda paumi so on ki bayaningde amju EGM Imphal East District ki Yangampopi Police Station gi manung chanba thamna popi da ngachi ayuko ki khulai paiba ni chingnaba mioi singna nongmoini landara pagi thodokta Impact TV ki video journalist Laima Popam Kambi Chandra Maitai Suan Kibagi Taudopo All Manipur Working Journalist Union Amju Amade Addis Guild Manipur EGM na yaningdaba phonhdokhre Amju Amade EGM na puna thadorak pachero amanahai Thagdo adugi matangda ngasi nungthil Manipur Press Club ta Amju amasung EGM gi apunba mifam ama pangthoktuna pamisingda khut thabagi thagdo adu yaningdaba phonhdokhre lamphamda khulai paiba masel khu thoknabada achi ana amade aso opan yawba haibase Mausane adubo pamuida onsinba asi leibak thibane Manipur irang asi manungda paumi kaya aso apanangkre atamnana paumine haina saktak saba oina press thaba beslit liba Kabi Chandra Maitaibo soanba asi paumi singilup ani asina taraina laude amaramda lanphamda pauloba chaliba paumi sing yariba makai chaksimbiyo haipa wafam asi amuka hana ningsingladuna ithau pangthoklabasu saphagadaba mawongda chaksina laibiyo Serak asida soklaba Kabi Chandra gi ana leng sathabada mateng pangbiramba amade wakhal thauna hapiramba CSO sing mahairoi lop sing amade lanai mioi singbo amju amasung EGM na thagapa phongdopaga loinana athuba matamda Kabi Chandra phagalaktuna mahausagum mathau amu hana pangthopa ngamba oirasunu haina thongnijari makha tarapa pauda Manipur gi ngamkhai ngaknaba tholakliba khulngapa sing lengakna maite regiment oina sagatpiyo WMC Manipur ngamkhai ngaknaba tholakliba khulngapa sing maite regiment oina sengbatpiyo haina Wal Maitei Council WMC na lengakta taksilakle ngasi jiribamgi bapupurada laiba Jiri News Network ke conference hall da pangthokiba paugi mipam amada WMC CEC gi Vice Chairman Shi Aisnaba Kumar na hai WMC Manipur Unit ki President Yungkhaibam Syam Kumar WMC CEC gi Vice Chairman Hemam Boyai gi lamjing makhada December 18 da Moirangda manga suba plenary session pangthokibaga loinana mipam aduda saru yakhiba CSO singe wakhalolda yampham oiraga Moirang decoration miyamda thamlakpaga loinana Moirangbu mapum phaba revenue district ama oinava amade Jiribamgi district boundary asi 1980 humpogi mamangda lairamba status ngak senduna amuk hanna recognize tawnaba Manipur lengakta amato oina taksingki Manga suba plenary session adugi mapung oiba thimde hayenggidamak malemda lairiba maitegi apunba phirep haibani mipam aduna tha taraga mapal helaklave iranga sigi waroisen India lengakna puthoo khulai paiba kuki frup namthabaga lonena political dialogue tawduna tangdu laitaba purao illegal kuki khulai paiba singa tawnariba suspension of operation khudakta lautho makha tana tamthiba miha mipun thoktanaba section thorang lakhotlo Lanjanariba sing masagi mayumda hanjil hanaba thorang lakhotpaga loinana
security ki akanba cheksin thorang lokhotlo Manipuri ngamkhai ngaknaba thorakliba khulngakpasing lengang loksinuna maite regiment ama sembiyo sing amasung tamgi khetnaba lakliba sile hendanaba MLRN LR Act reform tau Manipur ge lalo 80 ki lamda indigenous farm kaya ngaksenabage Indigenous Business Act semo Manipuri Population Commission chana hallo lising ama samapan yankagi mathoida base year oiraga National Register of Shutdown NRC mapung phana pangtho NRC tawdriba makhai delimitation ge process tawbiganu Indigenous population da yahondana ba honagadabani haina Center amadi Manipur lengak ta taksinke loyna SDDCM na changshileva SD demand ge khongjangda WMC na mapung phana sawat kane maite ge puari ga sagonaраklaba khubam kaya ngak senaba thodang lawbaga loyna yokhotnaba honabada miyamna sumateng pangbiu haiba wafam chingthamke ngasigi pawgi mifam aduda WMC CEC gi Secretary Administration Konjengbam Ratan Secretary Information and Privacy Mutum Kundon Delhi Unit ki Vice President Kaisam Ronel Women's Front ki President Hoiram Neba Women's Front ki General Secretary Saram Romi Amade Lakhipur Ko District Committee ki General Secretary Mutum Ranjisu Saruk yakhi Makha tarakpa pauda Kuki Zo Nupi singna yaningdaba phonhdokhre Shutdown laothokhre Kangpopi District ke Shutdown Hills ki manung chamba Bungpi region ki Kuki Zo Nupi kayana Saibol Tuichin Phaimol amasung Khunom Phai da leptana attack sathari haidana yaningdaba khongjang changsingkhre khongjang changsingkhiba Kuki Zo Nupi singi maikaidege tampaktagi khulai paiba miyoi singna leptana khulsing asida attack satharakpadege Haukiba December 23 dagi hauna Christmas ki kumai pangthokpada apanba oiduna lakle asiguma phibam asida security force na khunja singna masa ngakthok chanaba semba bunker sing thogainaba honai haina pendaba phongdorakle hariba bunker sing asi makhogi khulda attack chatharakpadagi ngakthoknaba khunja singi thawai kanaba amata ngairaba pambai ni hairaduna attack chatharakpa singi matakta matik saba thabok lakhot kadabani haire makha tarakpa pauda Thawdok thokliba mafamsingda matik chana ahemba security force thajingkhre CM Haukiba numit kharani asida Kuki Meton singna Imphal East ki manung chana leiba maitei khulsing thamna popi amadi sanasavida bom amadi nomai kapsinduna mioi mari aso apan nangankhiba thawongbu Chemini sanong thomba birena akama mongda kandem tawrakle Chemini se emberena ex thadorakpa post aduda Kuki Meton singna Imphal East district ki manung chamba Thamna popi amade sana sabida bom amade nomai kapsinduna security personnel amade paumi yauna mioi mari aso apanangan kiba thong akama mongda kandem tawrakpaga loinana ingna chikna leijaba michamyamda lonna landaduna aso apanangan bahaibase yamna pangdaba thawongne thawdok thokliba mafamsingda matik chana ahemba security force thajingkhre soglaba singna matik chana layengbagi thabak chathari hairaduna Miyamne ingna singna amade unity oina laipinaba appeal tarakti amade asiguba phibam asiningthina laksinaba honavada state police force amade central force singi marakta sab chana coordination lainaba thabak tongnaba so appeal tarakle panbayabode Kangpopi district ke tainaba singdagi lumlaga Kuki Metron singna chatharakhiba attack ta ngarang commando personnel ama khulngakpa amade ahal oire binupi ama sokhibane